Hey everyone, welcome back to my YouTube channel. Ngasi aigi Emanabi gi luhong naonganba numitki keba chattoineba ado aina sigi lookse kamaina aina step by step kege do mayam punna loi fawu yengminasi. ꯑꯩꯁꯨ ꯖꯥꯗꯨ ꯃꯥꯟꯕ ꯔꯦꯟꯀꯣꯠ ꯑꯃ ꯎꯞꯁꯜꯂꯒ ꯏꯁꯤꯡ ꯏꯆꯥꯎ ꯃꯔꯛꯁꯤꯗ ꯏꯃꯥꯟꯅꯕꯤꯒꯤꯗꯃꯛꯇ ꯀꯩꯅꯣ ꯕꯥꯁꯤꯈꯣꯡꯗ ꯆꯠꯇꯣꯏꯅꯦꯕ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗꯣ ꯕꯥꯁꯤꯈꯣꯡꯗꯅꯦꯕꯀꯣ ꯑꯗꯣ ꯌꯧꯔꯦ ꯃꯥ ꯂꯣꯏꯁꯟꯕ ꯉꯥꯏꯔꯤ ꯊꯕꯛ ꯂꯣꯏꯁꯜꯂꯝꯃꯦ ꯑꯗꯣ ꯃꯥ ꯂꯣꯏꯕ ꯉꯥꯏꯔꯤ ꯑꯗꯨꯒ ꯀꯦꯕ ꯍꯧꯔꯅꯤ ꯃꯥꯏ ꯃꯃꯥꯏꯁꯦ ꯍꯥꯟꯅ ꯐꯖꯅ ꯄ꯭ꯔꯥꯏꯝ ꯇꯧꯕꯤꯔꯦ ꯏꯃꯥꯟꯅꯕꯤꯁꯦ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕꯒ ꯑꯍꯤꯡ ꯇꯨꯝꯗꯕꯒ ꯀꯞꯄꯒ ꯃꯃꯤꯠꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯥꯏ ꯃꯃꯤꯠꯁꯦ ꯐꯖꯅ ꯀꯂꯔ ꯀꯔꯦꯛ ꯇꯧꯕꯤꯔꯅꯤꯕ ꯄ꯭ꯔꯥꯏꯃꯔ ꯍꯥꯟꯅ ꯇꯩꯔꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯣꯔ ꯂꯩꯕ ꯖꯒꯥꯗꯣ ꯂꯣꯏꯅꯃꯛ ꯃꯦꯜꯂꯦ ꯑꯍꯥꯟꯕꯗ ꯐꯖꯅ ꯑꯗꯒꯤ ꯂꯥꯏꯕꯛꯀꯨꯝꯕ ꯅꯥꯇꯣꯟꯒꯨꯝꯕ ꯑꯗꯨꯒ ꯃꯃꯥꯏ ꯆꯤꯛꯁꯀꯁꯦ ꯈꯔ ꯄꯣꯔ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯐꯖꯅ ꯃꯦꯟꯁꯤꯜꯂꯅꯤ ꯍꯣꯔꯦꯟ ꯃꯦꯀꯞꯇꯣ ꯅꯥꯟꯅ ꯇꯥꯅꯕꯅ ꯑꯗꯨꯒ ꯃꯤꯠꯈꯥꯁꯤꯡꯁꯦ ꯀꯂꯔ ꯀꯔꯦꯛ ꯇꯧꯔꯦ ꯗꯥꯏꯔꯦꯛ ꯑꯣꯔꯦꯟꯖꯁꯦ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯑꯩꯅ ꯄꯤꯆ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯝ ꯌꯥꯏꯑꯕ ꯄꯤꯆꯅ ꯍꯥꯞꯄꯁꯨꯀꯣ ꯑꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯁ꯭ꯀꯤꯟ ꯇꯣꯟꯁꯤꯒ ꯑꯗꯨꯝ ꯃꯥꯟꯅꯅ ꯐꯥꯎꯟꯗꯦꯁꯟ ꯑꯅꯤꯁꯦ ꯃꯤꯛꯁ ꯇꯧꯔꯒ ꯃꯥꯒꯤ ꯁ꯭ꯀꯤꯟ ꯇꯣꯟꯁꯦ ꯇꯥꯅꯕ ꯁꯦꯝꯃꯦꯕꯀꯣ ꯑꯗꯨꯒ ꯁꯦꯝ ꯂꯣꯏꯔꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯒ ꯕ꯭ꯂꯦꯟ ꯇꯧꯊꯣꯛꯄꯤꯔꯅꯤ ꯅꯥꯟꯅ ꯐꯨꯜ ꯀꯕꯔꯦꯖ ꯐꯥꯎꯟꯗꯦꯁꯟ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯑꯁꯤꯒꯤ ꯃꯤꯠꯀꯨꯝꯕ ꯑꯗꯒꯤ ꯃꯥꯏꯗ ꯗꯥꯛ ꯂꯩꯕ ꯈꯣꯠꯄ ꯑꯝꯇ ꯎꯔꯔꯣꯏꯕ ꯑꯗꯨꯝ ꯐꯖꯅ ꯀꯕꯔ ꯇꯧꯈ꯭ꯔꯅꯤ ꯐꯥꯎꯟꯗꯦꯁꯟꯁꯦ ꯐꯖꯅ ꯕ꯭ꯂꯦꯟ ꯇꯧꯔꯦ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯧ ꯑꯅꯧꯕꯤꯒꯤ ꯋꯥꯔꯤ ꯍꯥꯏꯔꯦꯗꯅ ꯅꯣꯛꯇꯅ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦꯕ ꯀꯥꯏꯗꯩꯅꯣ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯔꯦ ꯏꯃꯥꯟꯅꯕꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯃꯥꯏꯁꯦ ꯐꯖꯅ ꯕ꯭ꯂꯦꯟ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯄꯤꯁꯨꯝ ꯌꯦꯛꯄꯤꯔꯅꯤ ꯃꯥꯏꯗꯤ ꯃꯃꯥꯏꯁꯦ ꯈꯤꯇꯪ ꯄꯥꯛꯄꯅꯤꯅꯀꯣ ꯀꯩꯅꯣ ꯇꯧꯋꯦꯕ ꯄꯤꯁꯨꯝꯁꯦ ꯄꯤꯛꯅ ꯌꯦꯛꯄꯗꯣ ꯄꯛꯇꯦꯕꯀꯣ ꯑꯗꯨꯅ ꯆꯥꯎꯅ ꯌꯦꯛꯑꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯑꯩ ꯏꯁꯥꯅ ꯄꯤꯁꯨꯝ ꯌꯦꯛꯄꯁꯤꯡꯁꯦ ꯑꯗꯨꯝ ꯆꯥꯎꯔꯞ ꯌꯦꯛꯀꯜꯂꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯃꯥꯏꯁꯨ ꯑꯗꯨꯝ ꯆꯥꯎꯅ ꯑꯗꯨꯝ ꯌꯦꯛꯑꯦ ꯃꯇꯣꯟꯁꯦ ꯃꯇꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤꯁꯦ ꯈꯔ ꯍꯦꯟꯅ ꯃꯨꯍꯟꯗꯣꯏꯅꯦꯕ ꯑꯗꯨꯒ ꯄꯤꯁꯨꯝ ꯑꯅꯤꯒꯤ ꯀꯥꯔꯛꯁꯤꯅ ꯋꯥꯎꯅ ꯊꯝꯒꯗꯕ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯒꯤꯁꯨ ꯌꯦꯛꯑꯅꯤ ꯑꯗꯨꯒ ꯃꯇꯥꯏꯗꯣ ꯃꯨꯍꯟꯕꯤꯔꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯧꯔꯛꯇ ꯉꯥꯏꯔꯤꯕꯩꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯄꯤꯁꯨꯝ ꯌꯦꯛꯄꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯈꯔ ꯀꯨꯏꯅ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯄꯤꯁꯨꯝ ꯌꯦꯛꯄꯒ ꯆꯟꯗꯣꯟ ꯊꯤꯟꯕꯒ ꯑꯅꯤꯁꯦ ꯈꯔ ꯀꯨꯏꯌꯦꯕ ꯑꯩꯒꯤ ꯑꯗꯨꯒ ꯄꯤꯁꯨꯝꯁꯦ ꯌꯦꯛꯄ ꯂꯣꯏꯔꯒ ꯀꯟꯁꯤꯂꯔ ꯈꯔ ꯂꯥꯏꯠ ꯑꯣꯏꯕ ꯈꯔ ꯉꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯧꯔꯒ ꯀꯛꯑꯅꯤ ꯍꯥꯏꯗꯤ ꯀꯣꯟꯇ꯭ꯔꯥꯁꯇꯣ ꯀ꯭ರಿꯌꯦꯠ ꯇꯧꯅꯕ ꯗꯤꯁꯇꯤꯡ ꯑꯣꯏꯅ ꯎꯅꯕꯀꯣ ꯄꯤꯁꯨꯝꯁꯦ ꯃꯁꯥ ꯅꯥꯟꯅ ꯂꯩꯅꯕ ꯃꯨꯕ ꯅꯣꯡꯉꯥꯟꯕꯒꯤꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯃꯦꯀꯞꯁꯦ ꯑꯗꯨꯝ ꯆꯝꯅ ꯇꯧꯒꯦꯗꯧꯕꯅꯦꯕ ꯍꯥꯏꯗꯤ ꯌꯥꯝ ꯆꯝꯅ ꯇꯧꯕ ꯍꯥꯏꯁꯦ ꯆꯝꯅ ꯇꯧꯕꯗꯤ ꯆꯤꯡꯉꯔꯣꯏ ꯃꯦꯀꯞꯇꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯁꯦꯠꯇꯣ ꯂꯥꯏꯠ ꯑꯣꯏꯕ ꯁꯦꯠ ꯉꯥꯛꯇ ꯊꯥꯒꯗꯕ ꯑꯗꯨꯅ ꯄꯤꯁꯨꯝꯁꯦ ꯌꯥꯝ ꯃꯨꯗ꯭ꯔꯦ ꯋꯥꯎꯔꯞꯅ ꯊꯝꯃꯦ ꯑꯗꯨꯗꯨꯒ ꯕ꯭ꯂꯦꯟ ꯐꯖꯅ ꯇꯧꯊꯣꯛꯄꯤꯔꯦ ꯑꯗꯨꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯑꯥꯏ ꯁꯦꯗꯣ ꯊꯥꯕ ꯍꯧꯔꯛꯑꯦꯕꯀꯣ ꯑꯩꯅ ꯊꯥꯗꯣꯏꯁꯦ ꯕ꯭ꯔꯥꯎꯟ ꯁꯦꯠ ꯉꯥꯛꯇꯅꯦꯕ ꯕ꯭ꯔꯥꯎꯟ ꯁꯦꯠꯇ ꯁꯦꯠ 3 ꯊꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯊꯥꯕ ꯍꯧꯔꯛꯑꯦ ꯇ꯭ꯔꯥꯟꯁꯤꯁꯟ ꯀꯂꯔ ꯍꯥꯟꯅ ꯕꯦꯁꯇ ꯊꯥꯔꯦ ꯑꯗꯨꯗꯨꯒ ꯈꯇꯪ ꯇꯞꯅ ꯃꯨꯁꯜꯂꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯃꯦꯀꯞ ꯌꯦꯡꯕ ꯑꯣꯗꯤꯌꯟꯁ ꯂꯥꯛꯑꯦ ꯕꯤꯠ ꯈꯔ ꯂꯩꯔꯦ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯃꯤ ꯂꯥꯛꯑꯕꯅꯤꯅꯀꯣ ꯑꯗꯨꯒ ꯃꯇꯥꯏꯁꯤꯡꯁꯦ ꯈꯔ ꯃꯨꯕ ꯕ꯭ꯔꯥꯎꯟ ꯉꯥꯛꯇ ꯊꯥꯔꯅꯤꯀꯣ ꯑꯗꯨꯒ ꯃꯤꯠꯂꯨꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯉꯥꯟꯅ ꯊꯝꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯃꯤꯠꯇꯣ ꯈꯔ ꯇꯔꯨꯅ ꯎꯅꯕ ꯑꯗꯨꯒ ꯒ꯭ꯂꯤꯇꯔ ꯍꯥꯞꯄꯅꯤ ꯃꯌꯥꯏꯗꯒ ꯏꯟꯅꯔ ꯀꯣꯔꯅꯔꯗꯒ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯔꯅꯤ ꯌꯥꯝ ꯆꯝꯃꯤ ꯃꯦꯀꯞꯁꯦ ꯍꯥꯏꯗꯤ ꯁꯦꯠꯇꯣ ꯌꯥꯝ ꯆꯝꯅ ꯊꯝꯃꯦꯕꯀꯣ ꯑꯗꯨꯒ ꯈꯔ ꯐ꯭ꯂꯐꯤ ꯑꯣꯏꯕ ꯕ꯭ꯂꯦꯟꯗꯤꯡ ꯕ꯭ꯔꯁ ꯑꯃ ꯂꯧꯔꯒ ꯕ꯭ꯂꯦꯟ ꯇꯧꯊꯣꯛꯑꯅꯤ ꯐꯖꯅ ꯍꯥꯏꯗꯤ ꯄꯨꯂꯞ ꯕ꯭ꯂꯦꯟ ꯇꯧꯊꯣꯛꯑꯅꯤꯕ ꯑꯗꯣ ꯄꯤꯁꯨꯝ ꯃꯄꯥꯗꯤ ꯌꯧꯍꯜꯂꯣꯏ ꯄꯤꯁꯨꯝ ꯃꯄꯥꯁꯤꯗꯤ ꯉꯥꯟꯅ ꯊꯝꯗꯣꯏꯅꯦ ꯍꯥꯏꯂꯥꯏꯇꯔ ꯇꯧꯗꯣꯏꯅꯦꯕ ꯉꯥꯟꯅꯕ ꯑꯗꯨꯗꯨꯒ ꯃꯤꯊꯨꯞ ꯍꯥꯞꯄꯅꯤ ꯃꯥꯏ ꯃꯃꯤꯠꯁꯦ ꯃꯤꯊꯨꯞꯄꯨꯗꯤ ꯌꯥꯎꯋꯦ ꯑꯗꯨꯏꯁꯨ ꯄꯥ ꯍꯥꯞꯇꯣꯏꯅꯤꯅ ꯐꯖꯔꯣꯏꯅꯀꯣ ꯃꯤꯊꯨꯞ ꯍꯥꯞꯄꯤꯔꯅꯤꯕ ꯃꯥꯒꯤꯁꯦ ꯃꯤꯊꯨꯞ ꯍꯥꯞꯀꯦ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯒꯤ ꯃꯤꯊꯨꯞ ꯍꯥꯞꯅꯕ ꯒꯝꯁꯦ ꯑꯃꯨꯛ ꯕꯦꯛꯇ ꯂꯣꯏ ꯍꯩꯖꯜꯂꯒ ꯂꯩꯔꯝꯃꯦꯕ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯀꯣꯠꯂꯒ ꯆꯤꯔꯒ ꯅꯝꯗꯅ ꯑꯗꯨꯝ ꯍꯥꯞꯈ꯭ꯔꯦ ꯃꯥꯏꯁꯦ ꯗꯥꯎꯗꯤ ꯌꯥꯏ ꯀꯣꯠꯄꯕꯨꯛꯇꯤ ꯌꯥꯎꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯑꯅꯤꯃꯛ ꯍꯥꯞꯄꯦ ꯑꯗꯨꯒ ꯀꯪꯍꯜꯂꯒ ꯑꯩꯅ ꯆꯟꯗꯣꯟꯁꯦ ꯍꯥꯟꯅ ꯊꯤꯟꯗꯣꯛꯑꯦꯕ ꯍꯥꯏꯗꯤ ꯑꯩꯗꯤ ꯌꯥꯝ ꯈꯨꯠꯂꯣꯏꯗ꯭ꯔꯤꯕꯀꯣ ꯆꯟꯗꯣꯟ ꯊꯤꯟꯕꯁꯦ ꯑꯗꯨꯗꯨꯅ ꯃꯤꯠꯇꯣ ꯄꯥ ꯍꯥꯞꯆꯜꯂꯒ ꯊꯤꯟ ꯇꯥꯔꯒꯗꯤ ꯈꯨꯠꯅ ꯊꯝꯕꯗ ꯃꯤꯠꯇ ꯊꯝꯕꯗ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯄꯥ ꯍꯥꯞꯇ꯭ꯔꯤꯀꯥꯟꯗ ꯆꯟꯗꯣꯟ ꯍꯥꯟꯅ ꯊꯤꯟꯗꯣꯛꯑꯅꯤꯕꯀꯣ ꯏꯃꯥꯟꯅꯕꯤꯁꯦ ꯅꯍꯥꯟꯈꯩꯗꯤ ꯂꯩꯁꯥ ꯑꯗꯨꯝ ꯅꯝꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯁꯥꯒꯩ ꯍꯣꯡꯉꯛꯑꯕꯅꯤꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯆꯟꯗꯣꯟ ꯑꯁꯥꯡꯕꯤ ꯊꯤꯜꯁꯦꯅ ꯊꯤꯜꯂꯦ ꯑꯗꯣ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯄꯥꯔꯇꯤ ꯆꯟꯗꯣꯟ ꯊꯤꯟꯕꯗ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯅꯥꯇꯣꯟꯒꯤ ꯁꯤꯒꯤ ꯍꯥꯞꯄꯁꯦ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯉꯣꯟꯗ ꯈꯪꯗꯦ ꯍꯥꯏꯗꯤ ꯆꯤꯡꯈꯠꯄꯁꯤꯗꯤ ꯌꯥꯝ ꯋꯥꯏꯑꯦꯕ ꯉꯝꯗꯦꯕ ꯑꯗꯣ ꯁꯤꯒꯤ ꯍꯥꯞꯄꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯖꯅ ꯄꯣꯞ ꯇꯥꯏꯑꯦꯕ ꯑꯗꯨꯝ ꯑꯗꯣ ꯁꯤꯔꯤꯁꯦ ꯑꯩꯗꯤ ꯄꯤꯛꯅ ꯑꯗꯨꯝ ꯍꯥꯞꯄꯦ ꯌꯥꯝ ꯑꯗꯨꯒ ꯂꯣꯏꯔꯦ ꯃꯥꯒꯤ ꯆꯟꯗꯣꯟ ꯊꯤꯟꯕ
ꯅꯍꯥꯟꯈꯩꯗꯤ ꯃꯥꯁꯦ ꯂꯩꯁꯥ ꯑꯣꯏꯅ ꯅꯝꯕꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯆꯟꯗꯣꯟ ꯑꯣꯏꯅ ꯊꯤꯜꯂꯁꯤ ꯂꯨꯍꯣꯡꯉꯕꯅꯤꯅ ꯆꯟꯗꯣꯟ ꯑꯁꯥꯡꯕꯤ ꯊꯤꯟꯁꯦꯅ ꯃꯥꯅ ꯍꯥꯏꯔꯛꯄꯅꯦ ꯑꯩꯅ ꯆꯟꯗꯣꯟ ꯃꯇꯦꯛ ꯊꯤꯟꯁꯤꯔꯥꯅ ꯍꯪꯕꯗ ꯑꯗꯣ ꯂꯣꯏꯔꯦ ꯐꯖꯅꯁꯨ ꯇꯥꯈ꯭ꯔꯦ ꯃꯥꯏ ꯆꯟꯗꯣꯟꯁꯦ ꯑꯗꯨꯗꯨꯒ ꯑꯥꯏꯂꯥꯏꯅꯔ ꯌꯦꯛꯄꯤꯔꯦ ꯑꯥꯏꯂꯥꯏꯅꯔ ꯌꯦꯛ ꯂꯣꯏꯔꯒ ꯄꯥ ꯍꯥꯞꯄꯅꯤ ꯑꯥꯏꯂꯥꯏꯅꯔꯁꯦ ꯑꯗꯨꯝ ꯈꯔ ꯄꯤꯛꯇꯛꯅ ꯑꯗꯨꯝ ꯌꯦꯛꯑꯦ ꯑꯗꯨꯒ ꯄꯥꯁꯨ ꯑꯆꯝꯕ ꯅꯦꯆꯔꯦꯜ ꯃꯥꯟꯕ ꯄꯥꯅꯦꯕ ꯍꯥꯞꯇꯣꯏꯁꯦ ꯐꯖꯅ ꯍꯥꯞꯄꯒ ꯅꯞꯄꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯊꯛꯇ ꯑꯃꯨꯛ ꯑꯥꯏꯂꯥꯏꯅꯔ ꯌꯦꯛꯁꯟꯗꯣꯏꯅꯦꯕ ꯃꯁꯥ ꯅꯥꯟꯅ ꯎꯅꯕ ꯑꯗꯨ ꯑꯗꯨꯝ ꯌꯦꯛꯄꯤꯔꯅꯤ ꯂꯣꯛꯁꯨ ꯊꯨꯡꯕꯩ ꯋꯥ ꯉꯥꯡꯕꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒ ꯃꯦꯀꯞ ꯇꯧꯕꯗꯩ ꯁꯨꯃꯥꯏꯅ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯕꯁꯤꯅ ꯋꯥ ꯂꯩꯔꯝꯃꯦ ꯋꯥ ꯉꯥꯡꯕꯅꯒ ꯈꯔ ꯍꯩꯇꯕꯅꯦ ꯑꯥꯏꯂꯥꯏꯅꯔꯁꯦ ꯏꯅꯔ ꯀꯣꯔꯅꯔꯁꯦ ꯌꯦꯛꯑꯅꯤ ꯃꯃꯤꯠꯇꯣ ꯈꯔ ꯁꯥꯡꯗꯣꯛꯅꯕꯅ ꯑꯗꯣ ꯃꯣꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝꯁꯨ ꯐꯛ ꯊꯥꯗꯅ ꯈꯣꯠꯇꯅ ꯇꯧꯔꯛꯑꯦ ꯍꯥꯏꯗꯤ ꯄꯨꯡꯗꯣ ꯇꯥꯔꯛꯇꯣꯔꯦꯕꯀꯣ ꯃꯣꯏ ꯃꯃꯥ ꯍꯣꯏ ꯂꯥꯛꯄꯒꯤ ꯑꯗꯨꯅ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯑꯩꯗꯣ ꯀꯟꯁꯤꯂꯔ ꯁꯤꯖꯤꯟꯅꯗꯦ ꯁꯨꯃꯥꯏꯅ ꯂꯥꯏꯠ ꯑꯣꯏꯕ ꯐꯥꯎꯟꯗꯦꯁꯟ ꯍꯧꯖꯤꯛꯀꯤ ꯑꯗꯨꯗꯣ ꯑꯗꯨꯝ ꯂꯧꯔꯒ ꯀꯟꯁꯤꯂꯔ ꯍꯥꯞꯀꯗꯕ ꯖꯒꯥꯗꯣ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦꯕ ꯍꯥꯏꯗꯤ ꯄꯨꯔꯥ ꯐꯨꯜ ꯐꯦꯁꯇꯤ ꯍꯥꯞꯇꯦ ꯍꯥꯏꯗꯤ ꯑꯃꯨꯛꯀ ꯄꯨꯔꯥ ꯐ꯭ꯂꯦꯠ ꯆꯠꯈ꯭ꯔꯅꯤꯕ ꯑꯗꯨꯅ ꯗꯥꯏꯃꯦꯟꯁꯟ ꯈꯤꯇꯪ ꯀ꯭रिꯌꯦꯠ ꯇꯧꯅꯕ ꯃꯥꯒꯤ ꯑꯇꯣꯡ ꯑꯇꯣꯡꯕ ꯖꯒꯥꯁꯦ ꯑꯁꯤ ꯈꯤꯇꯪ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯕ꯭ꯂꯦꯟ ꯇꯧꯔꯒ ꯕ꯭ꯂꯁ ꯊꯥꯕꯤꯔꯦ ꯕ꯭ꯂꯁ ꯑꯗꯨꯝ ꯑꯗꯨꯒ ꯄꯥꯎꯗꯔꯅ ꯁꯦꯞ ꯇꯧꯔꯒ ꯕ꯭ꯔꯣꯟꯖꯔ ꯑꯣꯏꯅ ꯇꯧꯋꯦ ꯀꯣꯟꯇꯣꯔ ꯗꯥꯏꯔꯦꯛ ꯇꯧꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯗꯨꯒ ꯃꯤꯈꯥ ꯌꯦꯛꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯤꯈꯥ ꯌꯦꯛꯁꯜꯂꯦ ꯃꯤꯈꯥ ꯌꯦꯛꯄ ꯂꯣꯏꯔꯒ ꯃꯥꯒꯤ ꯃꯤꯈꯥꯒꯤ ꯃꯁꯀꯔꯥ ꯇꯩꯕꯤꯔꯅꯤ ꯐꯖꯅ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯥꯒꯤ ꯃꯆꯤꯟꯁꯦ ꯂꯤꯞ ꯂꯥꯏꯅꯔꯅ ꯌꯦꯛꯄꯤꯔꯦꯕꯀꯣ ꯕꯥꯎꯟꯗ꯭ꯔꯤꯗꯣ ꯈꯤꯇꯪ ꯌꯦꯛꯑꯦ ꯑꯗꯨꯒ ꯑꯩꯁꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯆꯪꯍꯜꯂꯦ ꯑꯩꯁꯨ ꯋꯥꯔꯛꯇꯅ ꯑꯗꯨ ꯃꯉꯣꯟꯗ ꯆꯪꯍꯜꯂꯦ ꯑꯗꯨꯒ ꯍꯦꯟꯗꯧꯕ ꯈꯣꯠꯇꯣꯛꯄꯗꯣ ꯑꯩꯅ ꯀꯛꯑꯒꯦꯅꯀꯣ ꯑꯗꯨꯒ ꯃꯥꯅ ꯁꯪꯕ ꯂꯣꯏꯔꯒ ꯑꯩꯅ ꯕ꯭ꯂꯁꯅꯦ ꯕ꯭ꯔꯣꯟꯖꯔꯅꯦ ꯇꯧꯕꯤꯔꯦ ꯑꯃꯨꯛꯀ ꯍꯥꯏꯗꯤ ꯕ꯭ꯔꯣꯟꯖ ꯍꯥꯟꯅ ꯇꯧ ꯂꯣꯏꯔꯒ ꯕ꯭ꯂꯁꯁꯦ ꯃꯈꯜ ꯑꯅꯤ ꯊꯥꯕꯅꯦꯕꯀꯣ ꯈꯤꯇꯪ ꯉꯥꯡꯍꯟꯒꯦꯅ ꯑꯍꯥꯟꯕꯗ ꯂꯥꯏꯠ ꯄꯤꯡ ꯊꯥꯔꯒꯈꯤꯇꯪ ꯌꯥꯛꯁꯟꯕ ꯄꯤꯡ ꯊꯥꯔꯦꯕꯀꯣ ꯑꯗꯨꯗꯨꯒ ꯍꯥꯏꯂꯥꯏꯇꯔꯁꯤꯁꯨ ꯃꯈꯜ ꯑꯅꯤ ꯊꯥꯕꯅꯦ ꯑꯩꯅ ꯁꯤꯜꯚꯔꯒ ꯁꯦꯝꯄꯦꯟ ꯃꯆꯨꯒ ꯑꯗꯨꯒ ꯅꯣꯁꯀꯤ ꯀꯣꯟꯇꯣꯔ ꯇꯧꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯅ ꯃꯥꯏ ꯃꯆꯤꯟꯁꯦ ꯀ꯭ꯂꯣꯁ ꯈꯔ ꯍꯥꯞꯄꯤꯔꯦꯕꯀꯣ ꯈꯤꯇꯪ ꯂꯪꯅꯕ ꯍꯥꯏꯗꯤ ꯌꯥꯝ ꯗ꯭ꯌꯨꯋꯤ ꯑꯣꯏꯅ ꯀꯦꯕꯅꯦꯕ ꯉꯁꯤꯗꯣ ꯑꯗꯨꯗꯨꯒꯤ ꯑꯗꯨꯝ ꯂꯪꯂꯞ ꯂꯩꯅꯕꯅ ꯑꯗꯨꯒ ꯁ꯭ꯄ꯭ꯔꯦ ꯀꯥꯞꯄꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯐꯥꯎꯟꯗꯦꯁꯟ ꯈꯔ ꯂꯩꯈꯤꯕꯗꯣ ꯃꯉꯛꯇ ꯃꯆꯨ ꯃꯥꯟꯅꯅꯕꯅ ꯇꯩꯁꯤꯟꯕꯤꯈ꯭ꯔꯦ ꯑꯗꯒꯤ ꯏꯃꯥꯟꯅꯕꯤꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯃꯥꯜꯍꯜꯂꯒꯦꯅ ꯑꯩꯅ ꯁꯝꯕꯨꯟ ꯄꯨꯟꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗ ꯑꯩꯁꯦ ꯄꯨꯔꯥ ꯉꯥꯎꯕꯤꯅꯦ ꯑꯩꯒꯤ ꯇꯦꯜꯀꯣꯝꯗꯣ ꯄꯨꯔꯛꯑꯝꯗ꯭ꯔꯦ ꯃꯤ ꯀꯦꯕ ꯂꯥꯛꯑꯒ ꯌꯦꯡꯉꯨꯅꯦ ꯀꯥꯇꯤꯅꯅꯦ ꯄꯥꯔꯇꯤꯡ ꯇꯧꯔꯤꯁꯦ ꯁꯝꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯤꯡꯁꯦ ꯈꯤꯇꯪꯈꯛ ꯌꯥꯝ ꯄꯣꯡꯗꯕꯤ ꯈꯤꯇꯪꯈꯛ ꯄꯣꯡꯂꯞ ꯇꯧꯔꯒ ꯁꯝꯕꯨꯟ ꯑꯗꯨꯝ ꯄꯨꯟꯁꯤꯜꯂꯅꯤ ꯑꯗꯨꯒ ꯃꯃꯥꯡꯁꯦ ꯁꯥꯏꯖꯁꯦ ꯌꯝ ꯊꯥꯗꯔꯔꯣꯏ ꯈꯤꯇꯪꯈꯛ ꯊꯥꯗꯔꯒ ꯁ꯭ꯇ꯭ꯔꯦꯠ ꯇꯧꯊꯣꯛꯄꯤꯔꯅꯤ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯦꯠ ꯇꯧꯔꯝꯗꯥꯏꯁꯤꯗ ꯑꯃꯨꯛ ꯃꯩꯁꯦ ꯃꯨꯠꯈ꯭ꯔꯕꯅꯦꯕ ꯃꯥꯒꯤꯁꯦ ꯑꯗꯣ ꯍꯣꯔꯦꯟ ꯗꯥꯎꯕꯨꯗꯤ ꯌꯥꯏ ꯍꯣꯔꯦꯟ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯂꯣꯏꯔꯛꯑꯀꯥꯟꯗ ꯁꯝ ꯄꯨꯟꯕ ꯂꯣꯏꯔꯛꯑꯀꯥꯟꯗ ꯃꯩ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯦꯠ ꯇꯧꯔꯒ ꯂꯣꯏꯔꯦ ꯃꯥꯒꯤ ꯃꯁꯝꯁꯦ ꯑꯩꯅ ꯃꯦꯁꯤ ꯕꯟ ꯑꯣꯏꯅ ꯍꯥꯏꯗꯤ ꯀꯣꯝꯂꯛꯅ ꯑꯗꯨꯝ ꯄꯨꯟꯕꯤꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ ꯁꯝ ꯄꯨꯟꯕꯒꯤꯁꯦ ꯃꯅꯤꯡꯂꯣꯝꯗꯩ ꯅꯝꯃꯝꯒꯗꯕꯅꯦ ꯑꯗꯨ ꯀꯥꯎꯗꯅ ꯑꯗꯨꯝ ꯃꯃꯥꯡꯗꯒꯤ ꯅꯝꯈ꯭ꯔꯦꯕ ꯁꯥꯏꯖꯁꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯈꯤꯇꯪꯈꯛ ꯊꯥꯗꯔꯦꯕꯀꯣ ꯃꯥꯅꯗꯤ ꯁꯨꯃꯥꯏꯅ ꯈꯨꯝꯕꯁꯦ ꯄꯥꯝꯃꯝꯕꯖꯥꯠꯅꯤ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗ ꯎꯏꯌꯦ ꯑꯩꯁꯨ ꯅꯍꯥꯟꯗꯤ ꯍꯥꯏꯔꯛꯇꯦꯕ ꯃꯥꯅ ꯀꯩꯁꯨ ꯑꯗꯨꯏꯁꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯊꯥꯗꯔꯒ ꯑꯗꯨꯝ ꯁꯦꯝꯈ꯭ꯔꯦ ꯐꯖꯔꯗ꯭ꯔꯦ ꯌꯦꯡꯉꯣ ꯏꯃꯥꯟꯅꯕꯤꯁꯦ ꯃꯧ ꯑꯅꯧꯕꯤꯗ ꯑꯅꯧꯕꯤ ꯃꯥꯜꯂꯦ ꯌꯦꯡꯉꯣ ꯃꯃꯥꯏꯒꯁꯦ ꯄꯥꯛꯇꯛꯀ ꯇꯧꯔꯒ ꯃꯥꯏ ꯃꯁꯝꯁꯦ ꯇꯤꯡꯊꯣꯛꯄꯤꯔꯅꯤ ꯃꯇꯣꯟꯁꯦ ꯑꯗꯨꯗꯨꯒ ꯂꯣꯏꯔꯦ